ꯄꯥꯎꯔꯧ ꯅꯩꯅꯕ ꯁꯦꯔꯤꯖ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯑꯣꯏꯅ ꯄꯥꯎꯔꯧ ꯇꯔꯨꯛꯀꯤ ꯋꯥꯈꯜꯂꯣꯟꯕꯨ ꯅꯩꯅꯖꯔꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ: ꯏꯐꯨꯠ ꯆꯥꯝꯃꯗꯤ ꯃꯦꯟꯕ ꯉꯝꯃꯤ, ꯃꯤꯆꯤꯟ ꯑꯃꯗꯤ ꯃꯦꯟꯕ ꯋꯥꯏ꯫ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡꯒꯤ ꯏꯐꯨꯠꯁꯤꯡ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯅ ꯑꯍꯣꯕ ꯃꯈꯨꯜꯁꯤꯡ ꯑꯗꯨ ꯊꯤꯗꯣꯛꯂꯒ ꯃꯦꯟꯁꯤꯟꯕꯗ ꯂꯥꯏꯅ ꯊꯣꯛꯏ꯫ ꯃꯥꯏꯀꯩ ꯐꯥꯡꯅ ꯃꯁꯤꯡ ꯌꯥꯝꯅ ꯆꯦꯟꯊꯖꯔꯛꯂꯕꯁꯨ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯊꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯆꯦꯟꯊꯍꯟꯗꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯤꯟꯗꯤ ꯑꯃꯈꯛ ꯑꯣꯏꯔꯕꯁꯨ ꯃꯦꯟꯕ ꯉꯝꯗꯅ ꯋꯥꯏ꯫ ꯍꯥꯏꯕꯗꯤ ꯃꯁꯤꯡ ꯆꯥꯝꯃꯒ ꯑꯃꯒ ꯍꯥꯏꯕꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯁꯤꯡꯁꯤꯡꯁꯤ ꯈꯦꯠꯅꯖꯔꯕꯁꯨ ꯃꯁꯤꯡ ꯌꯥꯝꯕ ꯏꯐꯨꯠꯄꯨꯗꯤ ꯂꯥꯏꯅ ꯃꯦꯟꯕ ꯉꯝꯃꯤ, ꯑꯗꯨꯒ ꯃꯁꯤꯡ ꯌꯥꯝꯗꯕ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯕꯨꯗꯤ ꯃꯦꯟꯕ ꯉꯝꯗꯦ꯫ ꯄꯥꯎꯔꯧꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯦꯞꯄ ꯂꯩꯇꯕ ꯋꯥꯈꯜꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯤꯑꯣꯏꯕꯗꯤ ꯃꯤ ꯑꯃꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯋꯥꯐꯝ ꯑꯁꯤ ꯃꯤ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯌꯧꯈꯤꯗꯨꯅ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯃꯈꯩ ꯁꯟꯗꯣꯛꯈꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯃꯔꯝꯗꯨꯅ ꯃꯤꯑꯣꯏꯕꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯉꯥꯡꯒꯗꯧꯔꯤꯕ ꯋꯥꯐꯝꯗꯨꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯈꯟꯊꯍꯟꯅꯅꯕ ꯃꯆꯥꯛꯄꯨ ꯄꯥꯎꯔꯧꯁꯤꯅ ꯄꯤꯔꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ: ꯏꯁꯤꯡꯒ ꯊꯥꯎꯒ ꯇꯤꯟꯅꯕ ꯌꯥꯗꯦ꯫ ꯏꯁꯤꯡ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤꯒ ꯊꯥꯎ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤꯒ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤꯟꯅꯕꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯇꯦ꯫ ꯏꯁꯤꯡꯅ ꯑꯃꯗ, ꯊꯥꯎꯅ ꯑꯃꯗ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯗꯨꯅ ꯄꯨꯟꯁꯤꯟꯅꯕꯒꯤ ꯁꯛꯇꯝꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇꯁꯨ ꯃꯣꯠ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯣꯠ ꯆꯥꯁꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕꯒꯤ ꯃꯁꯛ ꯑꯁꯤ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯄꯥꯎꯔꯧ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯎꯔꯧ ꯑꯁꯤ ꯇꯤꯟꯅꯕ ꯌꯥꯗꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯄ꯭ꯔꯃꯥꯟ ꯇꯧꯔꯒ ꯍꯥꯏꯅꯩ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ: ꯎ ꯂꯩꯇꯕ ꯃꯐꯝꯗ ꯀꯦꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏ꯫ ꯌꯨꯝ ꯑꯃ ꯁꯥꯕ ꯇꯥꯔꯕꯗꯤ ꯌꯨꯝꯕꯤ ꯃꯈꯣꯡ ꯆꯪꯏ꯫ ꯑꯁꯤꯒꯨꯝꯕ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯎ ꯍꯥꯏꯕꯁꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯔꯝꯗꯨꯅ ꯌꯨꯝ ꯑꯃ ꯁꯥꯕ ꯇꯥꯔꯕꯗꯤ ꯌꯨꯝꯕꯤ ꯃꯈꯣꯡ ꯌꯥꯎꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯌꯨꯝꯗꯨ ꯎ ꯂꯩꯇ꯭ꯔꯕꯁꯨ ꯁꯥꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯁꯥꯕ ꯇꯥꯔꯕꯗꯤ ꯌꯨꯝꯕꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏ꯫ ꯀꯦꯒꯦ ꯍꯥꯏꯕ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯄꯥꯝꯕꯤ ꯑꯃꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗꯕ, ꯑꯗꯨꯒ ꯑꯆꯧꯕ ꯎꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗꯕ, ꯃꯔꯛꯇ ꯍꯥꯏꯗꯨꯅ ꯂꯩꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤ ꯌꯨꯝꯕꯤ ꯑꯣꯏꯕ ꯌꯥꯕ ꯎꯒꯨꯝꯕ ꯄꯥꯝꯕꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯨꯝꯗꯤ ꯁꯥꯗꯕ ꯌꯥꯗꯦ꯫ ꯃꯔꯝꯗꯨꯅ ꯌꯨꯝꯕꯤꯁꯨ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯌꯨꯝꯕꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯅꯤ꯫ ꯄꯥꯎꯔꯧꯁꯤꯅ ꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕ ꯃꯇꯝꯗ ꯊꯕꯛꯇꯨꯒ ꯃꯇꯤꯛ ꯃꯄꯥ ꯆꯥꯟꯅꯕ ꯃꯒꯨꯟ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯧꯗꯥꯡ ꯄꯨꯗꯨꯅ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯈꯪꯅꯩ꯫ ꯍꯥꯏꯕꯗꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯟꯅꯕ ꯅꯠꯇ꯭ꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯊꯕꯛꯇꯨꯕꯨ ꯄꯥꯡꯊꯣꯛꯈꯤꯕ ꯃꯇꯝꯗ ꯄꯥꯎꯔꯧ ꯑꯁꯤ ꯍꯥꯏꯅꯩ꯫ ꯄꯥꯎꯔꯧ ꯑꯁꯤꯅ ꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯟꯅꯕ ꯊꯤꯗꯅ ꯑꯗꯨꯃꯛ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ: ꯎꯒꯤ ꯃꯈꯥ ꯊꯥꯕꯗꯤ ꯄꯠ ꯄꯨꯝꯃꯤ, ꯃꯤꯒꯤ ꯃꯈꯥ ꯊꯥꯕꯗꯤ ꯄꯠ ꯄꯨꯝꯗꯦ꯫ ꯍꯧꯔꯤꯕ ꯎꯖꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯥꯝꯕꯤ ꯃꯆꯥꯁꯤꯡꯅ ꯍꯧꯕ ꯃꯇꯝꯗ ꯎ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯀꯦꯜꯂꯛꯄ ꯃꯅꯥ ꯃꯁꯥ ꯀꯌꯥꯅ ꯅꯟꯁꯤꯟꯕꯤꯗꯨꯅ ꯄꯥꯝꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯠ ꯄꯨꯝꯍꯟꯅꯕ ꯑꯣꯏ꯫ ꯄꯤꯛꯂꯤꯕ ꯄꯥꯝꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯍꯥꯡꯕ ꯃꯐꯝꯗ ꯑꯣꯏꯔꯕꯗꯤ ꯐꯖꯅ ꯃꯀꯥ ꯂꯥꯝꯅ ꯍꯧꯖꯗꯨꯅ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯍꯧꯖꯕꯒꯤ ꯃꯍꯩ ꯌꯥꯜꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕ ꯎꯖꯥꯎꯗꯨꯒꯤ ꯃꯈꯥꯗ ꯍꯧꯔꯝꯕ ꯇꯥꯔꯕꯗꯤ ꯐꯖꯅ ꯃꯍꯩ ꯃꯔꯣꯡ ꯌꯥꯟꯗꯨꯅ ꯍꯧꯕ ꯉꯝꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯕꯒꯤ ꯃꯍꯩ ꯌꯥꯟꯕ ꯉꯝꯗꯅ ꯑꯔꯦꯝꯕꯗ ꯑꯗꯨꯃꯛ ꯃꯥꯡꯏ꯫ ꯄꯣꯠꯇꯨꯒꯤ ꯍꯧꯖꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯗꯦ꯫ ꯃꯔꯝꯗꯨꯅ ꯎꯒꯤ ꯃꯈꯥꯗ ꯊꯥꯔꯤꯕ ꯑꯃꯗꯤ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯍꯟꯕ ꯉꯝꯗꯅ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯥ ꯊꯥꯕꯗꯤ ꯊꯥꯔꯤꯕ ꯃꯤꯗꯨꯗ ꯄꯠ ꯄꯨꯝꯗꯨꯅ ꯃꯥꯡꯕ ꯌꯥꯕ ꯃꯑꯣꯡꯗꯤ ꯀꯔꯤꯁꯨ ꯄꯤꯗꯦ꯫ ꯃꯤꯒꯤ ꯃꯈꯥ ꯊꯥꯏ ꯍꯥꯏꯗꯨꯅ ꯃꯤꯗꯨ ꯃꯤ ꯑꯣꯏꯕ ꯉꯝꯗꯅ ꯄꯠ ꯄꯨꯝꯗꯨꯅ ꯃꯥꯡꯕ ꯍꯥꯏꯕꯁꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯇꯦ꯫ ꯃꯤ ꯑꯃꯅ ꯃꯤꯗꯨꯕꯨ ꯍꯨꯟꯗꯨꯅ ꯆꯩꯗꯨꯅ ꯉꯥꯡꯂꯕꯁꯨ ꯃꯤꯗꯨꯒꯤ ꯀꯔꯤꯁꯨ ꯃꯥꯡꯖꯕ ꯅꯠꯇ꯭ꯔꯒ ꯇꯣꯡꯖꯕ ꯂꯩꯇꯦ꯫ ꯃꯤꯗꯨꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨ ꯑꯗꯨꯃꯛ ꯀꯥꯏꯗꯅ ꯇꯧꯔꯕꯗꯤ ꯃꯥꯅ ꯃꯤ ꯑꯣꯏꯕ ꯂꯥꯏꯅ ꯉꯝꯃꯤ꯫ ꯃꯤꯅ ꯃꯤꯒꯤ ꯃꯈꯥ ꯊꯥꯗꯨꯅ ꯂꯩꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯎꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯥꯝꯕꯤꯁꯤꯡꯅ ꯄꯠ ꯄꯨꯝꯗꯨꯅ
मांगबगुमना मीगी मखादा लैबा मीसिंगनदी करीसु अमांगबा ओइदे मरमदुना मियोइबना मीगी मखा थाबदा करीसु काइदे हाइबा वाखलोंदु पाउरौसिना ताई मीना मीगी मिवा कीदुना मियोइबगी वाखलबु निंहन्नदनबा माना तौरिबा मथौदुदा पुनिंग संगसिन्नबा पाउजेलनी मंगा सुबह पाउरो उची कलक युमैथाई उची हाइरिबा जीवसे ताइबंग मियोइबगी युमदा मखोइसु मकोन सादुना लै मखोय असि मियोइबना लैरिबा युमगी मपानदा हाइबदी लम्हांगदा उदा वादा नत्रगा लैबाकता मकोन सादुना लैबा जीवनी मखोय असि मियोइबगा लैमिन्नबदा नुंगाइना थोकपा जीव नत्ते असिगुम्बा जीव असिना मियोइबगी युमदा लैदुना लैखुन हुतोक्तुना अमदी मियोइबगी थमलिबा चाननबा चिंजाकना चिंबा मयामबु चाथोक्तुना युमदा मखे लांगदुना लैबा तारबदी इमुंगदुगी मियोइसिंगना मखोइबु मांगहनबा पामी मखोइबु इचम चमना हेक्ता तांथोकपसु यादे मरम अदुना मखोइबु तांथोइबनी हाइदुना युम अदु मई थारबदी उचीदी करीसु सोक्तना चेंथोखिनी अदुगा युमदुदी अमांगबु ओइ मतौ असुमना मियोइबा अखोइना लैमिन्नबदा नुंगाइतबा लैमिन्ननिंगदबा मियोइगा लैमिन्नरगा मखोइबु तांथोकपा पामलबसु तांथोकपा यादबा मवोंगदा लैमिन्नबा यावी लैमिन्नरिबा मखोइना युमबुदुगी मांगनबता तौदुना फगतनबा अमता होनबिद्रबदी मखोइबु युमबु अदुना लैहन्निंगदबा पोगलक्कनी अदुबु लैहन्निंगदे खल्लबसु नमदुना अदुमक लैनबा होनरिबसिंग अदुबु लैहन्निंगद्रबनी हाइदुना युमगी मांगनबा युमबु मसादुना तौरबदी अतैगिदी करीसु अमांगबा ओइदे अदुगा मसागी ओइनदी अमांगबा ओइ उचीदी युमना मई चाकलक्लबा मतमदा मसादा करीसु अमांगबा थोक्तना चेंथोखिदुना अतोप मफम अमदा इराय लाइना लैबा याय अदुगा युमबु अदुगिदी अमांगबा ओइदुना अवाबा म ओइ मसागी ओइबा पोतुबु अतोपबु साउनिंगबदगी वाखल खंथदना मसाना मसा मथंतबु मांगनबा सिंजबा मतमदा पाउरौसी सिजिनै असिगुम्बा पाउरौसिना मसागी मपोटपु अरेंबदा मांगहनदनबा वाखल खंथहननबा वाखलोनबु ताकली तरुक सुबह पाउरौ उजाउ तुबदा उनाउ चेनै उ अचौबसिंगना हौरंबदगी तुथरकपा मतमदा मनाकता हौरिबा उ पांबी मचा मचासिंग अदुसु अचौबा उजाउ अदुगी पालिबा मना मसासिंग अदुना फुथरक्तुना नत्रगा पांबी अदुगी अचौबा मऊ अदुमकनसु नंथरक्तुना तुजनिंग्द्रिबा उ मचा मचासिंग अदुबु नमदुना नमथेक्तुना तुहल्ली मरम अदुना अचौबा उदु तुबदा मनाकता अपिकपा उ हौरबदी सोइदनमक्की चेनै हाइबनी मियोइबा समाज असिदा लैरिबा मियोइसिंग असिगी मरक्ता अचौबा मचा हाइना खाइदोक्तुना लैरी असिगुम्बा अचौबा मियोइसिंगी मपान मचुम चादुना मनाकता तांगदुना लैबा मियोइसिंगसु यामना लै अचौबा मियोइसिंग अदुना मराइबक थीदुना मांगबा ताबा नत्रगा फम चाउना पाइरंबदगी हंथरकपना चिंगबा तौरकपा मतमदा मनाकता लैरंबा मखोंगदा तांगलंबा मियोइ कयासु अवाबा नंगबा यावी हाइबा वाखलोंदु पाउरौसिना पाउजेली चैनल असिबु सब्सक्राइब तौदबसिंगना सब्सक्राइब तौबा कौबिगनु अदुगा वीडियो असिबु लाइक शेयर अमदी अदोंगी वाखलोंबु कमेंट ओइना फोंदोकपा कौबिगनु मसिगा लोइनना मरी सुब सरुक लोइसंजरे मंगा सुब सरुकता मयामगा अमुक थेंगनमिनरसी।